Ngawe haini nungsiba karamnabu ngawbano. Minna uge fangdaba kunna thinge ngamdaba sini haina puthokhtuna uthokpasu yadaba achamba wahai amada magu lehenba wahaini nungsiba. Langna kiba mikupta karimna kiba matamda fawkiba ihuldugi marol khangkidrabasu wakal tarakpa mikuptadi lawthokpa hundokpa yaroidaba ihul ama oiramni. Icham chamba thamoida ipang pangna lakiba lona nungsi changning tawkiba ipong phongna maipa kadawri. Kamdongnabu onkiba angawbani hairambado aduk thuna hongkiba masa phau khangjabra. Wahang amadi hangingbani angawbado huranbado ningthawni haijabado. Biba magi kebin manung changlaga chairduda phamthabada ngairi table mathakta leiriba phone do call ai ategi nati laizagini panthadi paikhatli. Biba so harau harau hello chimcha thabuk chatpa nangba chale ai office lei oh phare phare ado kamai tawre meeting di tawkhraba natro angang do phajana takpiu ko ka hena lusiladi ma sumak ngawni macha macha sum tawrakpani na ba laizagi wadugi pakhumpi gi haidana ya ka thorakpaga thongjildagi nupi majaduna ngamboi ngamdaboi poche puraklibudu ubada nokningura male khonjal yam hoda khajing nokthoi kaino nanga no iduna mina haise phagi nate nangi haunabi nupana tagum isok langbado amuk tawruni phone dagi mache na cherakpani bibada na kungna thamliba phone duda mache pairi haiba ngaktang duda kawribani nupi dun tarukliba madawduda adubu mache na adumna hairakpaduda wakhal taraktuna khumlei kaino ai kedorge chimcha mina ngangi wase tasanada khai nuksilaido kaigino na Biba makut oiduna nakungna thamliba phone do pairambani adubu nupiduna ngamda tarokli matawduda nungairaktra male fukhawalei aduga nupidugi manaka changlaktuna ngaksamda phone do yepsanki aduga makut aniduna purakliba pojai singdo okpiraga phone da onsinduna hai hoiba chimcha ai loi khangiba anobu sinbanina kem khangamoi aduna aina khara neiraga takpidaredana poche arumba purakpagi wabai khara sauningbaga mana phone da hariba wado hawbudagi tahudresu sanari warido magini khangbana makut ani do makhwangna melaga bibana paini yengi aduga taride bomongda murmurum soli is sakta siga neiraga takpini kain suklong sulobiroin nangna neibra aina neibra matau taredana asam solaga mukhairaga thongjinda lepagalei Biba wari sana na pojai do pusilaga nauna thariba nupidugi table mathaktuda thamaga mamai leithorakpani adubu nupiduna lairamli phibamduda pisumdo khajik sukhi aduga ngakta chaplamba phone do makhuna pairaga haiki chimcha thamo ai hore ngak lerga tawrki thabuk chindori hairaga laizagi pakhum phawba nangda fatkai aduga nupiduda munna yenglei nupidusu bibana dumna yengli khangbaga makhwang melaga lerma post do fatui adubu paithokpaga sugokpaga di lepti bibanong minukmi makut ani do thabang mapada punaduna table da ngaboi phamboi tawraga hari thongjel duda gatekeeper oiraga haro anoba post ama bonus hapirage nangi aigi assistant and aigi gatekeeper kharaga sounding leibaga tapik to oglei nupido sakta nangi gatekeeper oiduk saro second hand when you jaruge ai lesabina second hand yolududi is a mangro kuchu su ka thikni sunscreen leibada da nangi second hand yon bagi profit ka doi chakhani kai kane adui saro nangi bonus post gatekeeper city kanam khangan dabi dumoi bana phatro nangai kaktang ni khangduise tolop su hingani hazari ni company amadagi double salary ni nangna phangduise O pamjadri salary ga nangi thabak bonus gatekeeper oi duk sarukne salary pikera chawgira mitna je usilaga assistant se sidu moizaragi gatekeeper oi ningradi thuna jong natradi aino hinduba thongdali pasipaw hiking sili yingsin banatini nangna thungjina sumle paleramnina gatekeeper so oinglabusini aina makhalushi nupidu khumde tumin lei handakti sounding mana loirabani
ꯑꯗꯨꯕꯨ ꯈꯨꯝꯖꯔꯒꯦꯗ ꯂꯩꯔꯤꯕ ꯄꯤꯕꯥꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯁꯨꯛꯇꯣꯛꯑꯒ ꯇꯞꯂꯤ ꯃꯅꯨꯡ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯤꯌꯔ ꯇꯦꯕꯜ ꯊꯥꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯄꯤꯕꯥꯒꯤ ꯇꯦꯕꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯏꯁꯥꯎ ꯁꯥꯎꯅ ꯄꯤꯕꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ, "ꯀꯔꯥꯏꯅꯣ ꯑꯩꯒꯤ ꯀꯣꯐꯤ?" ꯄꯤꯁꯨꯝ ꯃꯤꯁꯨꯛ ꯁꯨꯛꯅ ꯃꯈꯨꯠ ꯄꯨꯅꯔꯒ ꯅꯣꯡꯃꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯂꯦꯞꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯛꯀꯅꯤ ꯊꯥꯖꯗ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯋꯥꯗꯨꯗ ꯂꯦꯞꯂꯝꯕ ꯄꯣꯠꯁꯤꯡꯗꯣ ꯈꯪꯍꯣꯡ ꯍꯣꯡꯂꯒ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ "ꯅꯪꯕꯨ ꯊꯛꯅꯤꯡꯗꯦ ꯂꯣꯜꯂꯝꯒꯅꯨ ꯍꯥꯏꯗꯥꯏꯅꯦ?" "ꯁꯨꯃꯥꯏꯅ ꯋꯥꯅꯤꯗꯤ ꯑꯩꯁꯨ ꯈꯪꯁꯨ ꯈꯪꯗꯅ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯑꯗꯨꯅ ꯊꯛꯅꯤꯡꯉꯕ" ꯍꯥꯏꯔꯒ ꯄꯤꯕꯥꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯤꯠ ꯐꯝꯊ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯍꯟꯗꯛꯇꯤ ꯐꯠ ꯍꯦꯛꯇ ꯈꯨꯝꯂꯛꯇꯦ꯫ ꯄꯤꯕꯥ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯍꯦꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯉꯥꯛꯂꯒ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝ ꯌꯦꯡꯂꯝꯕ ꯄꯤꯕꯥ ꯃꯃꯥꯏꯗꯣ ꯅꯥꯀꯜꯗ ꯈꯖꯤꯛ ꯂꯩꯊꯣꯛꯑꯒ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯞꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯣ ꯍꯥꯏꯐꯦꯠ ꯈꯥꯡꯉꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯒ ꯅꯣꯛꯃꯤ ꯃꯀꯣꯛꯇꯣ ꯅꯥꯒꯦꯠ ꯍꯥꯏꯔꯒ ꯍꯥꯏꯔꯤ, "ꯅꯪꯅ ꯊꯛꯅꯤꯡꯗꯦ ꯂꯣꯜꯂꯝꯒꯅꯨ ꯍꯥꯏꯕꯅꯤꯅ ꯑꯩꯗꯤ ꯁꯦꯝꯗ꯭ꯔꯤ." ꯖꯣꯂꯤ ꯄꯤꯁꯨꯝ ꯏꯁꯨꯛ ꯁꯨꯛꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯤꯕꯥꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯑꯣꯟꯈꯠꯂꯛꯏ꯫ "ꯊꯕꯛꯁꯨ ꯋꯥꯈꯩ ꯇꯧꯍꯟꯕ, ꯑꯗꯨꯒ ꯀꯣꯐꯤ ꯂꯣꯜꯂꯝꯅꯤꯁꯨ ꯂꯣꯜꯂꯝꯗꯕ, ꯌꯥꯝ ꯋꯥꯈꯤꯅꯤ ꯑꯩ." "ꯀꯣꯐꯤ ꯁꯦꯝꯂꯛꯈꯣ ꯍꯥꯏꯔꯣ?" "ꯌꯥꯔꯦ ꯂꯣꯟꯕꯤꯔꯅꯨ, ꯊꯛꯅꯤꯡꯗ꯭ꯔꯦ." ꯄꯤꯕꯥ ꯃꯥꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯀꯣꯜ ꯑꯃ ꯇꯧꯏ꯫ "ꯕꯣꯏ, ꯀꯣꯐꯤ ꯑꯅꯤ ꯈꯛꯇ ꯄꯨꯔꯛꯑꯣ." "ꯄꯨꯔꯛꯑꯅꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ." ꯍꯥꯏꯔꯝꯂꯒ ꯄꯤꯕꯥ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯗꯤ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯅ ꯅꯥꯀꯜꯗ ꯂꯩꯊꯣꯛꯑꯒ ꯀꯣꯐꯤ ꯉꯥꯏꯕ ꯑꯣꯏꯅ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯤꯕꯥꯅ ꯉꯁꯥꯏ ꯃꯈꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯁꯥꯎꯔꯒ ꯀꯣꯐꯤ ꯊꯛꯅꯤꯡꯗꯦ ꯍꯥꯏꯔꯝꯂꯒ ꯀꯣꯐꯤ ꯍꯪꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯅꯣꯡꯃꯤ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯈꯖꯤꯛꯇꯗ ꯃꯥꯒꯤ ꯏꯍꯨꯜꯗꯣ ꯐꯥꯎꯔꯛꯄꯒꯨꯝ ꯂꯥꯞꯇꯛ ꯃꯥꯒꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯑꯄꯪꯕꯤ ꯅꯨꯄꯤꯗꯨꯗ ꯅꯣꯡꯃꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯀꯧꯈꯤꯕ ꯀꯣꯐꯤꯗꯣ ꯌꯧꯔꯛꯂꯕ꯭ꯔꯥ ꯈꯟ ꯑꯃꯨꯛꯁꯨ ꯊꯣꯡꯖꯤꯜꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯅ ꯄꯩꯔꯤ ꯄꯤꯕꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯄꯤꯕꯥꯅ ꯃꯤꯠꯀꯨꯞꯇ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯈꯩ ꯃꯃꯤꯠꯇꯣ ꯐꯠ ꯑꯃꯨꯛ ꯂꯩꯊꯣꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯄꯤꯕꯥ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕꯗꯣ ꯊꯃꯣꯏꯗꯒꯤ ꯂꯣꯟꯅ ꯅꯣꯛꯂꯛꯄ ꯅꯨꯡꯁꯤ ꯃꯤꯅꯣꯛ ꯑꯃ ꯅꯥꯇꯣꯟ ꯁꯨꯒꯠꯂꯞ ꯍꯦꯛ ꯅꯣꯛꯂꯛꯏ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯨꯈꯣꯏ ꯅꯥꯗ꯭ꯔꯦ, ꯃꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯒꯤ ꯔꯤꯇꯥ ꯑꯃꯗꯤ ꯄꯤꯕꯥꯅ ꯈꯪꯈꯤꯕꯗꯒꯤ ꯍꯥꯟꯅ ꯑꯅꯥꯕ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯇꯧꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯂꯩꯔꯤꯕ ꯒꯥꯔꯗꯦꯟ ꯃꯆꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯥꯂꯛ ꯌꯦꯡꯉꯤ, ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯔꯤꯇꯥꯒꯤ ꯌꯀꯥ ꯌꯦꯡꯕꯅꯤ꯫ ꯌꯨꯝꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯥꯒ ꯔꯤꯇꯥꯒꯗꯅꯤ꯫ ꯂꯥꯏꯖꯅ ꯕꯦꯡꯒ꯭ꯂꯣꯔꯗ, ꯄꯤꯕꯥꯅ ꯃꯥꯒꯤ ꯀꯝꯄꯦꯅꯤꯗ꯫ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯇꯩ ꯀꯟꯇ꯭ꯔꯦꯛ ꯃꯐꯝꯒꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯅ ꯂꯨꯈꯣꯏ ꯃꯅꯤꯡ ꯇꯝꯂꯛꯄꯅꯤ꯫ ꯉꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯒꯤ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯜ ꯇꯧꯏ꯫ "ꯑꯩꯕꯨ ꯍꯥꯠꯀꯦ ꯈꯜꯂꯕꯗꯤ ꯏꯃꯥꯡꯗ ꯊꯣꯛꯂꯒ ꯏꯔꯥꯏꯕꯛꯁꯤꯗ ꯅꯝꯗꯨꯅ ꯀꯥꯞꯂꯒ ꯍꯜꯂꯨ꯫ ꯑꯗꯨ ꯅꯠꯇꯗꯅ ꯑꯩꯒꯤ ꯏꯆꯥ ꯁꯣꯛꯂꯕꯗꯤ ꯀꯅꯥꯝꯇꯒꯤ ꯆꯐꯕ ꯑꯣꯏꯔꯣ." ꯀꯤꯌꯥꯝꯕ ꯌꯥꯝ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ꯫ "ꯅꯪꯅ ꯅꯔꯥꯜ ꯀꯨꯞꯁꯤꯟꯅꯕ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯅꯪ ꯑꯩꯒꯤ ꯃꯨꯛꯅꯕ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯑꯃꯗꯤ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯍꯟꯖꯤꯟ ꯌꯦꯠꯂꯤꯕꯁꯦ? ꯅꯪꯅ ꯉꯝꯂꯗꯤ ꯑꯩꯒ ꯊꯦꯡꯅꯁꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯃꯤꯆꯦꯟ ꯑꯣꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯦꯟꯗꯦ, ꯆꯦꯜꯂꯣꯏ, ꯅꯃꯥꯡꯗ ꯂꯦꯞꯀꯦ." ꯀꯤꯌꯥꯝꯕ ꯍꯦꯟꯅ ꯅꯣꯛꯂꯒ ꯃꯤ ꯎꯁꯤꯗꯕ ꯃꯇꯧꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯍꯨꯠ ꯏꯆꯥꯅ ꯁꯤꯟꯈ꯭ꯔꯦ꯫ ꯅꯪꯒꯤꯁꯨ ꯅꯆꯥ ꯉꯥꯎꯕꯗꯣ ꯀꯥꯎ ꯊꯥꯕꯗꯧꯅ ꯊꯥꯗꯣꯛꯂꯦ ꯍꯥꯏꯕꯗꯥꯏ? ꯊꯦꯡꯅꯁꯅꯨ ꯃꯈꯣꯏꯁꯨ꯫ ꯅꯪ ꯑꯩꯒꯤ ꯇꯨꯡ ꯏꯟꯁꯅꯨ, ꯃꯆꯥꯅ ꯃꯄꯥꯒꯤ ꯇꯨꯡ ꯏꯟꯕꯅꯤ." ꯂꯨꯈꯣꯏ ꯏ ꯀꯥꯔꯤ꯫ ꯀꯤꯌꯥꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯟꯗꯦ꯫ "ꯅꯪ ꯑꯩ ꯑꯗꯨꯛ ꯂꯨꯅ ꯂꯣꯏꯅꯔꯛꯑꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯕꯗ ꯑꯗꯨꯛ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩ ꯁꯣꯏꯗꯦ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯆꯦꯟꯈꯤꯕ꯭ꯔꯥ? ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯆꯤ ꯂꯦꯡꯗꯗꯨꯃꯛ ꯂꯦꯞꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯏꯔꯥꯜ ꯂꯩꯔꯦ, ꯃꯥꯏꯀꯩ ꯑꯃꯠꯇꯗꯒꯤ ꯂꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯟ ꯅꯪ ꯑꯩ ꯄꯨꯟꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯅꯪꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯈꯤꯕ꯫ ꯑꯗꯨꯅ ꯑꯩꯅ ꯏꯔꯥꯜ ꯂꯩꯔꯕꯁꯨ
nangi na pom dalan krabasu aina nangu yekiban taning de lukoi mi bu hat baloiraga soi krelan krai busibu kari ai sunagi na jado amda hachagi aduga nanak laktuna soi krai jagi kyamba lukoina akan ba khonjel da heklaw baga kyamba makho pungna noklamaga phone do kakri lukoi asaw bani hinman bana nakong na thamlam phone do makutuna jena paisen thakthangni aduga panthada phone da mo kit namlaga call amuk tawi Ranbirna sir Ranbir na huzimak ay suna lakta biyade kay lerge sir ay station da lay kuirano ay fiyong laga ngayram lagi harekli bawa da Ranbir gyan kredi takri adu na handakti wahangway na hangludri pani sir pungkay mukta ngay biramo phone da thamnakri lukoy imung da prabab jangli mayay ka da Rita juice budu na thoklak paga hek thingni makoy pabo aying bada sida lay hairi wado takidri tension amada changlakpana lukhoi Rita da hanna yenglamdri hana degi lukhoi aron baloina khangrabusu kharadi khanglabani tawri matawdo karino khan Rita hoimai haida lukhoi gi tung inakhi somdana misna file ama pairaga bibagi cabin da changlakpani thong amuk hangbaga thongda kokok thili sir ayi mukta bibana irena ngaraga coffee thaklambani adubo thongjilda misna lepaga koropoda faringwi chango misna chungdring tabli changi aduga bibagi mangda leplaga falu sinari sir sainamtang biba makuna paramba coffee do table da thamki aduga pirakleba file do lamna kadugi makharon thangbugi nakalda pojai thamnubagi ware haidana thaksada coffee thaklaga leirba nupiduda amuk singli biban he yengbaga coffee thaklam nupiduso ikaiba keiboy mamai mamit suklaga tungona leblibado yengduna leirmi adubu masado pakatna coffee do thakna bokhonabada he khari matawtuda piba pugagotuna magi table mathakta leiriba lulu lawba ising glass do paiduna nupiduna leiriba domda pakatna prabab chinsili sithau tamna thawya ronangbo tawri matawtuda misna khangauda bibana chatkiba maigida tunginduna yenglubani adubu nakanda leirmiba nupidubuda misna inga kengangladuna mamitu lakthukuna yengi Julia nangdi ka chinduda kaidoriba ngasai misna na kaduda changlakpada keshu khanda chumjing changlakhibani aduna kaduda leirmiba nupidu ubada mangaklubani aduna wahangdu hanglapani adubu Jolie di ngasai misna hek changlakpadagi ikai luna laikibaduna bibana magi manang nangna changlakpaga misna na hanglakliba wahangdugana heni ikairaduna mamaido upsinduna hek khangi matawduda misna na makhatana wa hairektringaida biba Jolie gi naktagi thori magi table lomda chana correct nangi file do yenglagi misna hoimai haidi tawmliba matawdo ngangauraduna Jolie da mungeng bibada mungeng tawduna lei bibagi tunginduna hanagom bibagi nakta leplaga lei biba sign tawba loiraga misna da pirak na hari dawna posinbanina khangdab leirso room da lakpuk laksin tawbudo nungai dabaini matam khra mana mapung phana ngamri phawba siroina phamuna aina sinbani hoi aduna safari da sa chatok jasin tawdana ba biba karim khumde nofeta maktawri misna thoklage haiduna mai leiduna chatpawi adubu nakalda leiriba nupiduda tumin makut khubidu ulaga nofeta na michi khatchelei Jolie sugalaga thuna chakro haibagum ingi tawri matawduda misna nupiduda yengna machin khumlaga nokna thokige tawbaga thongjinda mi changlakpudu hauda dongek thumjului ima ayo Roberto maning khali matawduda piba amadi Jolie fuga kolaga yengli misna kedorge sokra misna mana thumjuliba mido kanano khan non khatuna thonglamde yenglakpani kaino namitu dromi laise Robert makut yetuna mathamang mapada paraga kaino da accident na nga thokjilaga aida blame to wirisibo thoglei dubo mitubu karai danu yenglaga thupiri dubo
ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯪꯂꯛꯄ ꯅꯪꯅ ꯇꯞꯊꯗꯧꯕ ꯊꯣꯛꯂꯛꯄ ꯑꯩꯅ ꯍꯥꯟꯗꯧꯅꯤ ꯁꯤꯗꯤ ꯃꯌꯦꯛꯇ ꯂꯩꯔꯕꯅꯤ ꯈꯪꯗ꯭ꯔꯣ ꯑꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯌꯥꯝ ꯉꯝꯃꯦ ꯈꯠꯄꯅ ꯃꯣꯏꯅ ꯈꯜꯂꯒ ꯕꯗꯅꯥꯝꯅ ꯑꯩꯈꯣꯏꯅ ꯆꯥꯏ ꯃꯤꯁꯅ ꯅꯨꯄꯥꯗꯨꯗ ꯆꯨꯡꯁꯤꯟꯒꯦ ꯇꯧꯏ ꯀꯩꯅꯣ ꯈꯠꯄꯗꯤ ꯍꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡ ꯈꯪꯉꯕ꯭ꯔꯥ ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ ꯌꯥꯕ ꯌꯥꯗ꯭ꯔꯣ ꯈꯠꯂꯤ ꯀꯥꯏꯅ ꯄꯨꯔꯥ ꯕꯤꯔꯥꯅꯤ ꯃꯇꯧꯗꯨꯗ ꯈꯟꯅꯔꯅꯤ ꯄꯥꯈꯠꯅ ꯖꯣꯂꯤꯅ ꯄ꯭ꯔꯕꯛ ꯊꯣꯛꯂꯒ ꯃꯤꯁꯅꯥꯗꯣ ꯈꯥꯝꯖꯤꯜꯂꯤ ꯀꯩꯅꯣ ꯃꯤꯁꯅꯥ ꯇꯞꯊꯧꯃꯤ ꯅꯪꯕꯣ ꯏꯔꯦꯅ ꯍꯥꯏꯔ ꯌꯥꯕꯁꯤꯗ ꯀꯔꯤ ꯇꯞꯄꯅꯣ ꯃꯥꯅ ꯑꯩꯁꯦ ꯇꯥꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯃꯥꯏꯁꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯌꯥꯔꯦꯕ ꯑꯣꯏ ꯃꯤꯁꯇꯔ ꯍꯌꯦꯡꯈꯩꯗꯤ ꯈꯪꯉꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯆꯪꯂꯛꯄꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤꯅ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯕꯁꯦ ꯍꯥꯏꯅꯔꯤ ꯉꯥꯡꯅꯔꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯂꯥꯞꯇꯛ ꯅꯣꯛꯂꯒ ꯌꯦꯡꯂꯝꯕ ꯄꯤꯕꯥ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨꯗ ꯆꯪꯂꯛꯏ ꯔꯣꯕꯥꯔꯠ ꯌꯥꯔ ꯇꯣ ꯃꯣꯏꯅ ꯉꯝꯗꯗꯤ ꯌꯥꯗꯕꯅꯤ ꯅꯥꯀꯜꯗꯒꯤ ꯄꯤꯕꯥꯅ ꯀꯧꯔꯛꯂꯤ ꯃꯤꯡꯗꯨꯗ ꯖꯣꯂꯤ ꯑꯃꯗꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨ ꯉꯛꯅ ꯔꯣꯕꯔꯠꯇ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯔꯣꯕꯔꯠꯇ ꯈꯪꯇꯤꯟ ꯊꯤꯜꯂꯒ ꯔꯣꯕꯔꯠ ꯍꯥꯏꯗꯣ ꯅꯪꯂꯣ ꯔꯣꯕꯔꯠ ꯃꯤꯁꯅꯥꯗ ꯄꯩꯅ ꯌꯦꯡꯉꯛꯏ ꯑꯍꯣꯏ ꯃꯥꯅꯤ ꯑꯩꯅꯤꯅꯤ ꯁꯣꯝꯅ ꯀꯅꯥ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯃꯁꯛ ꯈꯪꯗꯕꯩ ꯇꯧꯕꯅꯤ ꯈꯪꯉꯝꯃꯗꯤꯅꯦ ꯉꯁꯥꯏꯅ ꯍꯥꯠꯇꯣꯛꯄ ꯌꯥꯔꯕꯅꯤ ꯍꯥꯏꯔꯒ ꯃꯤꯁꯅꯥꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯔꯣꯕꯔꯠ ꯄꯤꯕꯥꯒꯤ ꯃꯇꯨꯡꯗ ꯈꯪꯂꯣꯠ ꯂꯣꯜꯂꯤ ꯃꯤꯁꯅꯥꯁꯨ ꯉꯥꯏ ꯖꯣꯂꯤꯅ ꯈꯥꯝꯅꯕ ꯂꯥꯛꯅꯩ ꯄꯤꯕꯥ ꯖꯣꯂꯤꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯒ ꯌꯥꯔꯣꯏ ꯄꯨꯊꯣꯛꯈ꯭ꯔꯣ ꯖꯣꯂꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯝꯂꯒ ꯅꯣꯛꯃꯤ ꯃꯤꯁꯅꯥꯗꯨ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯈꯪꯗꯕꯅꯤ ꯑꯅꯤꯃꯛ ꯔꯣꯕꯔꯠꯁꯨ ꯃꯤꯁꯅꯥꯁꯨ ꯅꯣꯡꯃ ꯖꯣꯂꯤꯅ ꯗꯇꯥ ꯑꯣꯐ ꯇꯧꯔꯒ ꯊꯝꯕ ꯅꯨꯃꯤꯠꯇ ꯄꯤꯕꯥꯅ ꯅꯝꯕꯔ ꯄꯤꯔꯒ ꯔꯣꯕꯔꯠꯅ ꯃꯤꯁꯅꯥꯗ ꯇꯞꯇꯥꯏ ꯈꯥꯏꯈꯤꯕꯗꯣ ꯑꯗꯨꯕꯨ ꯃꯃꯤꯡ ꯈꯪꯂꯕꯁꯨ ꯃꯃꯥꯟꯅꯕ ꯌꯥꯝꯈꯤꯕꯅ ꯃꯁꯛꯀ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯈꯪꯂꯨꯗꯕꯅꯤ ꯑꯗꯨꯅ ꯃꯤꯁꯅ ꯔꯣꯕꯔꯠꯅꯤ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ ꯔꯣꯕꯔꯠꯁꯨ ꯉꯥꯏ ꯇꯧꯔꯤ ꯃꯇꯧꯗꯣ ꯃꯤꯁꯅꯥꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯒ ꯄꯤꯕꯥ ꯃꯣꯏ ꯑꯅꯤ ꯇꯞꯂꯤ ꯃꯅꯨꯡ ꯆꯪꯂꯤ ꯀꯩꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯅꯪꯒꯤ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯄꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯣꯛꯅꯩꯗ ꯀꯤꯕꯨ ꯀꯤꯅꯦ ꯃꯇꯨꯡ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯍꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯌꯥꯝ ꯐꯕꯅꯤ ꯃꯄꯥ ꯆꯥꯈꯤꯗꯧꯔꯤꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯇꯥꯔꯒ ꯆꯨꯝꯁꯤꯜꯂꯛꯏꯗꯨꯕꯣ ꯅꯠꯇꯦ ꯀꯥꯏꯅꯈꯤꯕ ꯑꯦꯛꯁꯇꯨꯕꯨ ꯑꯩꯒ ꯃꯤꯡꯒ ꯃꯥꯟꯅꯖꯥꯠꯂꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯂꯛꯄꯁꯤꯗꯤꯕ ꯅꯠꯇꯦ ꯅꯍꯥꯟ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯝꯕꯔ ꯄꯤꯔꯒ ꯅꯪꯅ ꯈꯥꯏꯕꯗꯣ ꯑꯁꯤ ꯅꯨꯄꯤꯁꯤꯅꯤ ꯑꯗꯨꯅꯅꯤ ꯅꯪ ꯃꯤꯡ ꯍꯥꯏꯕꯒ ꯇꯧꯔꯤꯗꯣ ꯑꯣ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯑꯣꯏꯔꯦ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯁꯨꯠꯇ ꯑꯃꯨꯛ ꯈꯥꯏꯖꯤꯟꯒꯦ ꯈꯪꯅꯤꯕ ꯇꯧꯔꯣꯏ ꯅꯪꯅ ꯉꯝꯖꯕ ꯑꯗꯨ ꯅꯪ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯔꯕꯣ ꯁꯤꯗ ꯆꯪꯂꯛꯏꯁꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯔꯣꯕꯥꯔꯠ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯐꯠ ꯏꯟꯈꯠꯂꯒ ꯆꯪꯂꯨꯗ꯭ꯔꯤ ꯅꯪꯒ ꯄꯨꯟꯅ ꯆꯪꯂꯁꯤ ꯍꯥꯏꯒꯦꯅ ꯆꯪꯂꯛꯄꯅꯤ ꯑꯗꯣ ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩꯕꯨꯗꯤ ꯌꯥꯅꯤꯅꯦ ꯑꯉꯥꯡꯗꯣ ꯁꯤꯟꯅꯔꯝꯂꯒ ꯑꯗꯣ ꯄꯥꯎ ꯑꯍꯦꯟꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯄꯤꯕꯥꯅ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯕꯒ ꯄꯤꯕꯥꯒꯤ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯅꯝꯕꯔ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯤ ꯅꯄꯥꯒꯤ ꯊꯋꯥꯏ ꯂꯧꯔꯨꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯒ ꯃꯍꯨꯠ ꯁꯤꯟꯅꯒꯦꯔꯥ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯄꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤ ꯅꯪꯒ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯈꯤ ꯄꯤꯕꯥ ꯄꯟꯊꯗ꯭ꯔꯦ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯁꯣꯗꯣ ꯐꯠ ꯄꯥꯏꯈꯠꯂꯒ ꯐꯤꯡꯅ ꯊꯣꯛꯈꯤ ꯍꯔꯥꯎ ꯂꯩꯔꯝꯕ ꯄꯤꯕꯥꯅ ꯑꯗꯨꯝꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ ꯆꯠꯈꯤꯕꯗꯨꯗ ꯔꯣꯕꯔꯠ ꯊꯣꯛꯈꯤꯕꯗꯨꯗꯤ ꯌꯦꯡꯗꯨꯅ ꯀꯧꯔꯛꯏ ꯚꯥꯏ ꯄꯤꯕꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯄꯟꯊꯗꯅ ꯊꯣꯛꯂꯛꯏ